Hꯧzik Facebook da yamna viral chaliba post amatang miyamda share tawjage lairaba warni ko YouTube channel namagi video da Thongju Kendragi MLA Thongam Bisorji ki loinabi Juladion Junjuna asumna post ama tarokli madudi nabani uraga tasengna ai kape arang arak sanalupa na yomaga leiba punsi hinglabasu asengba nungsiba yawdraba punsi dudi arembari migi miyangda kak nungaiba harauba manba aingonda wai hairaga thajabidaba punsi kaya ama leiribani nabani uraga asengba nungsiba lei haibagi thajaba chawra thamli hena nungsinana nungaina harauna leibu oyuko video su nusiba mayam thagla ugo aikoi loina ngairi adugu yaragadi idang nupigi dressing table amakak mase aina kudon tamjage haina asumna post torokli Mangda uriba angang asi Yumdaga Thokhibadagi Hanjinlaktre tang ama tha 2025 iskun chakani hairami hairi mamingna konthau zambiren sahi taragani thoi hauzik kangrasi faida leibani mapagi maming ke calendro miyamna angang asibu thibada mateng pangbiyu haijari phone number 8119915051 asida pau phawiro hairi Singzamaidagini hairi Yaripok angtha thambanu market mayada accident tawbani yamna khudong thibadi oidre hauzik Yaripok si hai sida leiri lau singubada kaiba thoandanaba akanba section thorang lakhatle police ngarang gari asi huramba lakiba miyoi edoni video footage asida uriba mayamnasu khangba yawbri yengbiu gari mapudu yama nungaitare adugi post asi amuk hana tawrakpani ngasi tang ani tha 2025 pung 3 dagina pung 8 phawbagi manungda Honda Activa grey color gi gari ama mangkhre rims oti mamangda thanambani miyamna phangnaba mateng pangbiu Pokpada Ngairiba Angang nupi macha ama Hundoklamle hairi IDP singi demand phangdriba phawba khongpham halloi CMUC